Manipur College ki oja watpa class tawfam amadi exam thafam leitabagi awaba mayam ama mahiroi singna thengnari basing asi mari leinaba department na athuba matamda mityang changbiyo karigumba awara passing asi menkhatrabadi college asigi anoba academic session 2024-25 ki admission process thingjilagani haina Manipur College Student Union Social and Culture ki secretary Laikhuram Manithoina phongdorakli College asida pangthokiba paugi mifam amada Manithoina College asig Education Department ki oza taruk leigedabada oza mari khak leiba amadi lakliba kun lisingani kungamari da oja amasu retire chatkigadabana oja ahum khak leihoragani Biochemistry Department dasu oja taruk leigedabada oza ahum khak leiri loinana History Department su oza taruk leigedabada oza mari khak leiri Hairiba department sing asida oja watpana maram oiraga semester khudingi mairoi shingi damak matik chana class amadi practical na chingba mapung fana tauba ngamlaktre haina pendaba phongdokhe pikraba college asida tamliba mairoi lishing aniromgi class tawfam exam tawfam amadi oja singi fampham phauba ningthina leitriba asigi yenglaga college asida hangliba relief camp asisu camp panabiriba authority amadi mari leinaba department na mafam ama yenglaga hongdok pinabasu Manithoina appeal tawrakli छात्र सिंह एग्जाम थाफम लेतबगी अवाबा मयाम अमसी मायोकनरबनिना कॉलेज असिदा मरी लेनब डिपार्टमेंट सिंगना कॉलेज असिदा थेंगनरिबो खुदोंचादब सिंग असिया अथुबा मतमद मिटिंग चंगबिदुना अमदी कॉलेज असिदा वालिबा ओजा सिंग थाबिरक्तुना अमदी रिलीफ कैंप सिसु अतोपा अल्टरनेटिव मफम अमदा होंगतोकपिरगा छात्र सिंग एग्जाम थाफम लेत्रिबा क्लास तोफम लेत्रिबा प्रैक्टिकल तोफम लेत्रिबा सिंग असि छात्र सिंग अवाबा खंबियु कोखनबियु हाइदुना हाइजरी अदुबो अखोइना हाइजरिबा थबक सिंग असि थबक तो ओंथोकपिरक्तबा तारगदि हंतक लाकदोरिबा मे गी तारीख 10 दगी हौना कॉलेज असिगी अनौबा academic section 2024-2025 की अनौबा एडमिशन की प्रोसेस फॉर्म थाबा हौदोरिबा से Manipur College Student Union amadi mahiroi pumna magna thingjinjare